pauda khulgi ningthau khanbada sarkar na midyeng changdabadagi ningthau famunari ba mioi anima irupnaduna jayeng tawnabada lukhibadagi sina fangle amadi Mars tha fawgi manungda barak thong amadi makrudagi jiri fawgi kahena fatriba lambisi sembi drabadi PTC na jangba sanfam puthukuna sem lagani haina President Ranjit na phongdokre paw sandokna pizari khulgi ningthaugi famunabada district administration na matam sana midyeng changhawdabadagi ningthau famunari ba mioi animag isingda lukhibadagi sire thaudogasi numit kharani gi mamangda nungba kendrugi manung chanba khopum village kalona na leiba Gatau village da thokibani ISTV news na fangba pawgi matung ina khulasigi ningthau oigadabani haina singlampau kauba chahi humfudrarom suraba mioi amaga gadai khaw kauba chahi humfudra mangarom suraba mioi amaga chahi kharagi mamangdagi yenaduna lakhi gadai khawgi mayamba si hana khulasigi ningthau oirami hairi yenaba sigi matangda nungba kendrugi MLA su oiriba Home Minister gaikhangamda waroshin puraknaba khunja singna wakalubat laikre amaromda District Administration da chauna mating pangliba lamdam adugi SDO da fawba ningthau munabagi waroshin puraknaba wakat kibal laikhi SDO na fawba waroshin purakpa ngamdabadagi ningthau oigadabani haina yenariba makhoi anina ningthamgi inglaba matam asida isingda irupnaduna maduda khwaidagi koina iruppa ngamba mioi aduna ningthau oigadabani haina nakal anida yanaba purakpadagi nungbagi SDO amadi mari leinaba police official singyauna ningthau oigadabani haina yenariba makhoi anina turenda irupnaduna khwaidagi koina iruppa ngamba mioi khandoknaba chayeng tawnabada makhoi animak irupkhibadagi fawgolakidabani hairi kona asi bhakchang oina fangkhibani khullasigi ningthau khanbagi matangda chenaba lakpada lamdam adongi MLA amadi SDO da fawba waroshin puraknaba khunja singna haijakhrabasu thawsabidabadagi makhoi ani sikhibani mari lainaba singna sarkar gi mihut ama oina mathau ningthina pangthokpa ngamdaba haujikki chawkhalaba matam asida judiciary gi wayal kanglungi mateng lobagi mahuta India gi awang thangba state singda chanaba khap panchayat gi wayal matawgum thainagi wayal pathapta thajabada mateng pangsinkhiba district administration gi officials singi mathakta chapchaba thabak paikhat haningi haina khunja singna ISTV news ta phongdorakli Manipur Praja Singi lifeline oiriba Imphal Jiribam lambigi makru thongdagi Jiribam phawgi kilometer anilom sangba lambigi mayaida pukri gumba komjau kaya leibana miyamna chathok chasin tawbada chawna awaba mayuknari lakliba lisingani gatra mangagi Mars tha phawbada fivam fattana leiriba barak thong amadi kilometer ahum rom sangba makrudagi jiri phawgi lambi ase sembi daba tarabadi Transport and Drivers Council TDC na miyamgi interest the same lagani haina council gi president H Ranjit na phongdokre hiramasida report ama ISTV news team amana Imphal Jiribam lambi da chattuna hakthengnani yenglubada lambi si kahena fattaba jaga kya yawramba thengnarki loinena TDC gi president H Ranjit ka unaruba matamda thong sembagi amadi lambi sembagi wafam sing asi phongdorkibani Imphal Jiribam lambi da aujik biarona lambel sembagi thabak sathari adubu biaro gi lambi khusem asi ipen peningai oide kilometer chani kulom sangba lambi asi sembada labor masing yamdana seasonary matam lenbagi mongda biarona thabak subana lambi asi sembada khumang chokshin bangamdabani haibiyai center da BJP na luchingba India sarkarna 100 days program da haptuna matam sangna sembidana laklaba NH 37 asi semlagani haikrabasu hauji fawa center gi instruction matungina lambi asi ward putting da lambi sembagi mami tabu udri kilometer fanayamna biarona Imphal Jiribam lambi semlabasu kahena fataba lambi gi jaga sing yawbana gari thauriba miyamda awaba pibada natana Imphal tana purakpa anaba sing awaba kaya thengnari TDC gi president H Ranjit na national highway number 37 asi semna bohonabada rajniti tawduna lere masi miyam gi mayoktani biarona yamna maru oiba barak thong mapung fana satpa yana na ba semdriba sikarigino Mars tha phawgi manungda thong asi sembidaba tarabadi achangba machak mathum putoktuna semlagani masigdamak lupa lakh ahumlongi u leiduna thamle haiki loinana kilometer ahumlom sangba makrudagi Jiribam phawgi manungda kahena lambi phatriba sisu TDC na semlagani haina su H Ranjit na ISTV news to phongdorki TDC gi taraf ta dia khoi Mars pho khoi yengini after Mars hariba makrudagi na hariba khoi gi kilometer ani ahum si phatna leiba lambi se masi Philips akhoi gi TDC gi phandagi ko akhoi na dum semgani akhoi chatpa yana na baduna gari wala singna ninga nabinu gari wala singna masi gi deisa lambi sida asa mangan biganu
Nakalamurumda Food Corporation of India na handakta transport ke tender togduna Zagi Road tagi Silchar Fauraga Imphal gi Sangai Pro tabagi cheng singbagi thabak packet ki adubu laibak tibadi tender thokpu matamda palliba lambi gi route asigi onataina bada FCI amadi transport ki contractor sing manarga Zagi Road tagi Dimapur Fauraga NH2 da laklaga Imphal tamna purakli masina maram oiduna Imphal Jiribam da chatkadaba driver sing amadi handyman kaya thabak sufam leitana awaba mayoknari awaba sing asi chakouba mayadagi mayoknaduna lakpani anouba tender gi matungina Punjab amadi Haryana na chingbadagi gari kaya cheng puduna sangsil laklibasing asigi manungda chesang sudaba gari kaya yauri masida mari lainabasingna akanba miyang changbiduna miyamgi ihul khangna thabak tohoningi haiba wapamsu President Ais Ranjitna phongdoki FCI su Zagi Road to Imphal dan stage da lakpa contractor ma happy baya silchar wegada adu baya silchar da gari am bok chalan bangam de baya Dimapur chalan leba short distance da chalakanda mogi profit hena tanana ba adu ma police ma FCI su yagre ma da aduna marum mo kanda Dimapur chachar roin leba gari lising kaya ma ko gari baya ma gari wala maya ma hai ba singche ta dana hujiksi ekoi kham dana awa ba mayok na dana chara he mai film da leba dumba amada leiri adu ba koi union minister ekoi caps ekoi union minister hujiki Ram Vilas Paswal ji ekoi unare amadi gari wala sing yawana punamuk se koi yenga haiba lambi sida koi mas matung dagi di BJP government na senge semo aduga state government na senge semo sembidre akoi na sem Haujik Manipur da lambi thong yadabana miyam da piriba awa chaiteng kaya khangba ngamlaktaduna works department na lambi sembidrabadi lanai sangstana madi MLA ga manarga achangba senpham puthokna lambi semlagne haiba wathok lakpasida mari lenaba department pariba minister na akanba miyang changba matamoire ISTV pawgidamak N Ranjan amadi Nauribam Phillips Imphal Jiribam Road Phurupcha Singi Marakta Mukna Bathokta ba Assembly Mifamna pass tawkhiba Govindaji Temple Board Third Amendment Bill lisingani gatara mari handaki Assembly Mifamda handokna ba umanglai kanba apun balupna appeal tawrakli Cherols ne makha taraduna umanglai thogalup singi mifamgi manung chana Bisnupurda leiba mafam amada mifam pangthoktuna warep kaya laukhibaga loinana 35 suba Masaloishang Bisnupurda su hangdokri hairi Puwarigi machak kya leiriba Yangkhulen khulda sarkar na midyeng changbidana leiri sarkar na matam chana yengsin bidrabadi ariba machak sing mangkhigadra haina khunja sing na wanari hiramasta report ama Yangkhulen khul asi Shanapti district ki maram dagi Nagaland gi parent tawalambi ki sidai da leiba khulni khul asi Imphal dagi kilometer chamaga mari furam lapi maram dagi ra charakna kilometer yangkhai tarom jangsil daga lei Miyoi lising mari rom laiba khul asi naga singi khwaidagi liraba khul singi manung da amani haina thajanari khongang asi angamba singi singmai da nung khaktana yumpham tholaga yum chabagi damakta thoidokna maming chatli khul asigi ningthau haijing tengna phongdorakpada jailairong kanglup ki manung chanba jemi frukki maru eba khul asida yelhongai dagi leirak laba lining laison chappa missing na crystal lining lawba missing dagi hena leiri Tengrai pui kawa lai irat pa frup asina angam singi singmai da nung na yumpham tholaga laibada lai asina ngakfi senbi haina thajanari khul asida hereng chame pawang chame home amasung rapai me kawa sagai mari lai sagai mari asigi tongan ba nung na long khatnaraga chanba hojang mari lai hojang sing asi matam amada yekna ba singdagi ngakthok janaba sakhiba oirabasu ngasi di lang koiba singi pukning jingsinna fam oiri khul asida mamang adegi sanarak laba jemi singi yum singsu marang kaina leiri haina pawdam lakhi timna haina nungai ba numi program tabu matanda aku asida nungai harau kumai tabu matanda nungai nadum wari watai saraga isai zawai saraga dum lagi bigi mafamni khungi ningchau haisobe na phongdorok pada khul asida leiriba khunja singna matanga chunaba punsi marengi sangat sagat pada hana leiramba khubam sing manghan khigani haina khanbadagi khul asigi manungda lambi thong makti sangat haningdri adubu khul asi yawbu yawa lambi singde fajana sangat haningi masina khul asida koiba lakwa pamba singda khudong saba hengani lining longi khetnaba thamdana khul asida leiriba fuwari masak sing khunja singna yengshili adubu sarakar gi miyeng yauduna kayang kuina ngak sengadoribano khanbada awabu oi haraki wa noama natridi noama si yang plenda tourist lakadra haina ekoi kam kan laga lai adu
government Manipur government nasu neglect tawe central government nasu neglect tawe ado akoi hojik ipai pugi potse cultural gi indigenous gi live akoi lain mu preserve tawraga laye ahingba puari gi masaksing asi sarkar na yingchanduna matam chana yokal lautrabati amu ana uba phangroi da haibagi singnaba lei ISTV pawgi damakta pawdam jariba ningthakongam sana jawa mitei yang khule Imphal West Police na Thangmaiban Yumnam Laikai Thangmaiban Tharol amadi Chingmairong ne Bari Basti da leiba chahi 19 dagina humfu fawbagi manungda leiba mioi sing amamamta oina kauthoktuna wahang pahung chathakre Nupi Police personnel sing yauna chathakhiba operation aduda masagi saktak che yaudaba mioi khara makha taba wahang pahung gidamak Lamphel Police sinakre hairi Assam Sports Journalist Union Sinduna Pangthokadaba Northeast Media Sports Festival da sarug yaruna bagidamak All Manipur Working Journalist Union gi sanaroi ahum ngasi Guwahati gidamak Amjugi President W Samjaina lamthakre sanaroi ahum adudi Sangai Express ki ai ibobi Manabagi N Bikamjit amadi Sanaleba ki S Hemchandrani Khongcharasigi Chiefty Mission na Amjugi Standing Committee gi member A Bhaktani December 13 na kun mathoi fawa pangthokadaba sports meet asida Amjugi oina badminton team event men's badminton single event single amadi chess masana da sarug yagani put pangthokadawriba sport meet asigi matangda Amjugi President Samjaina haikibada mamang chahidasu Manipur gi team na champion oikibani handakti event kya kakthakibana chess amadi badminton masana da sarug yagani masidasu achoba mai pakpak ngamgani habigi thazabal lei Mahang makhatana mathang chahidadi sports meet asi Manipurna sinnaba khanaba leire haiki aku winner ui hibasing ati ko thanga laganda handaki basana anida haibidi ko gi ko badminton ne do ko cs ta bak thare adaksu suju dina ko sakhi ko gi sports sadaba singa sina ko gi ko da gi ko gi mase ko gol dorkani haibidi hazabadi amjura chapsanda ko gi hazabal gi Notice ko sport festival na siya ko gi Manipur ko gi matang changdi ko da Manipur ko gi ko jumbu ra kana pangthok na ba gina ko da khanari BJP Kisan Morcha Manipur gi team na tang 12 amasung 13 da numit nini jiri gi cha bagan gi fibam yengsinkhre sinmi singi hingnabagi lambi oiriba cha bagan ase Manipur sarkar na muthatnaba honabagi mahutta hingathanaba honagadabani hairi Village Water and Sanitation Committee amadi Panchayati Raj Institution da Water Supply Scheme gidamak Operation amadi Management gi Handing Over and Taking Over gi check sing ngasi yanthokpagi thoramama Imphal West ki PHE Division Lamphel da pangthokre Public Health Engineer Department ki District Water and Sanitation Committee Imphal West na sinduna pangthokpa thoram aduda Imphal West ki Adaksha Waidasumati Imphal West PHE Division gi Educative Engineer Brozendra amadi Imphal West ki Jila Parishad members sarugyakhi L Brozendra na National Rural Drinking Water Program gi makhada District Astigi Village Water and Sanitation Committee amadi Panchayati Raj Institution gi member nifu marida lupal lakh kuntraga humdoi listing humpudra mapanasi yanthokpani members sing na thamoi sing na thabak tawbiu haiki Second thing I am missing something on the country is in the elam half of the laundry. One see elam from we have a putting a magi Maki have a magi sluts some Panjalatana. Certain things in Punjalagani, certain things in the Tanjala Madam, certain things in Pansanta or Masimatam, Jana, Sengopiva. English singing Gatara da DPC Tagduna ASI Khan Kraba candidate Sing Chahi Mari Helagaba Fauba appointment letter Pidana Ladyba Si Handak Assembly Mifam Mamangda appointment order PBU Haina. My Park Kraba candidate Sing Amadi Mama Mapana Thangmai Banda Wakar Miham Sathakre. Appointment order Pibada Thaka Changbage Chief Minister Amadi Home Minister na Makhogi Wakat Tabiu. My Park Laba candidate Singi Tungi Punsi Khanbiu Haibana Chingba Wahikya Playcard Sing the Iki. Candidate Amana Fungdorakpada Athuba Matamda Sarkarna appointment letter PBU Haiki. Appointment order PBU Karikuba Kenwanta Kanandreva, some of them are going to have a season. Atuba Matam, Sapsava, Shiboki Manunda Pirani, High Avoid Atuba Matam, the Kangan. Maru Pau Amuka na Pizari.
ꯈꯨꯜꯒꯤ ꯅꯤꯡꯊꯧ ꯈꯟꯕꯗ ꯁꯔꯀꯥꯔꯅ ꯃꯤꯠꯌꯦꯡ ꯆꯪꯗꯕꯗꯒꯤ ꯅꯤꯡꯊꯧꯐꯝ ꯃꯨꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤꯃꯛ ꯏꯔꯨꯞꯅꯗꯨꯅ ꯆꯥꯡꯌꯦꯡ ꯇꯧꯅꯕꯗ ꯂꯨꯞꯈꯤꯕꯗꯒꯤ ꯁꯤꯅ ꯐꯪꯂꯦ ꯑꯃꯗꯤ ꯃꯥꯔꯆ ꯊꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯕꯥꯔꯥꯛꯊꯣꯡ ꯑꯃꯗꯤ ꯃꯀ꯭ꯔꯨꯗꯒꯤ ꯖꯤꯔꯤ ꯐꯥꯎꯕꯒꯤ ꯀꯥ ꯍꯦꯟꯅ ꯐꯠꯇ꯭ꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯤꯗ꯭ꯔꯕꯗꯤ ꯇꯤꯗꯤꯁꯤꯅ ꯑꯆꯪꯕ ꯁꯦꯟꯐꯝ ꯄꯨꯊꯣꯛꯇꯨꯅ ꯁꯦꯝꯂꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯟꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤ